One Nation, One Election Bill, Union Cabinet na Ayaba Pikhibaga Loinana, Parliament Miphamda Puthokkadouri. Pau asi pandam pause dagi Loukhre. One Nation, One Election Bill, Union Cabinet na Ayaba Pikhiba. Haujik sathariba Parliament ki ningtham mipham asida bill asi laingang na puthoklaba yare. Laibak asigi waina local body singdagi hauraga Lok Sabha faubagi mikhal matam amatada pangthoknaba Narendra Modi na luchingba BJP laingang na thabak laukhalakpaga pena post bill asi draft taubaga loinana Prime Minister na chair lauduna pangthokiba Union Cabinet Miphamda bill asi Ayaba Pikhibaga Loinana haujik sathariba Parliament Mipham asida puthoknaba honari haina government ki source amana phongdorokle. Pawasina makha taraduna hai bill asi Parliamentary Committee da refer tawraba matung State Legislative Assembly singi Speaker singa khananaba su Center laingang na thaurang tawre. Lok Sabha State Assembly amadi local body gi mikhal matam amatada tangkak nai na pangthoknaba high level committee amana pirakpa recommendation chahi asigi September thada. Center laingang na Ayaba Pikhibane Laibak asigi hanagi President Ramnath Govind na luchingba high level committee amana One Nation, One Election gi matangda Laibak asigi miyam gi mat laukhibane Laibak asigi One Nation, One Election mai pangna bohonabada Article 82 Clause A Subclause 1 amend tawbaga loinana Article 82 Clause A Subclause 2 ama inaw na hapsinba mathau tai haina high level committee na recommend tawkhibaga loinana Article 83 Clause 2 asigi mathakta nauna Subclause 3 hapsinaba loinana Article 327 amend tawnaba waphamsu recommend tawrakhibane Assembly amasung Lok Sabha mikhal matam amatada pangthoknaba honabada Yamdrabada State Assembly gi mari lainaba meter amadi State Affair Yamdrabada chada yankhai semdokpa darkar oi masida natana Government of National Capital Territory of Delhi Act 1991 Government of Union Territories Act 1963 amasung Jammu and Kashmir Reorganization Act 2019 amend tawnabasung committee na recommend tawkhibane pawasina makha taraduna One Nation One Election asigidamak Delhi Puducherry amasung Jammu and Kashmir gi Legislative Assembly gi mari lainaba law ahum amend tawduna atai Legislative Assembly sing amasung Lok Sabha ka punna mikhal pangthokpa yanabasu high level committee na recommend tawre Manipur gi issue local natte national issue ne Bimol pawasi pandam pawsi dagi Loukhre Manipur gi issue asi local issue ama natte national issue ama waina lawgadabani haina MP angomsa Bimol akoijam na phongdorokle MP Bimol akoijam na exta thadorokba warolda waphamasi phongdorokpaga loinana ngahan Parliament Miphamda opposition gi deputy leader Warep gogoina Manipur gi issue gi wapham puthorokhiba dubu thagatpa phongdorokle panba yabadi Parliament session gi ngahan gi Mipham gi 0 hour matamda opposition gi deputy leader oiriba Assam gi MP Warep gogoina ruling BJP na Manipur issue na thaina bohonabada mari lainaba Jos Sorolski issue pusinduna na thairaga leire haina phongdokhibane Opposition luchingba Warep gogoina ruling BJP na matam pumbada Manipur issue na thairaga Hungarian American businessman George Sorosky issue da focus piduna lay haiduna maral sibaga loinana Manipur wathokta center lainga ki asoiba kaya asi losinaba Sorospu maikhum fi oina seasonary haina su phongdokhibane mahakna makha taraduna Manipur miyamna hangliba wahang ahumde ahanbada Prime Minister karamba matamda Manipur da lakadagi haibasene Anisuba wahangna Manipur gi tha taraga mapan faraklaba irang asigi waroisinama puraknaba karamba numita Union Home Minister na House da waphamasi puthoktuna khanagadori haibasene aroiba Manipur miyam gi wahangde center na Manipur gi irang laksinba ngamdana leiriba asoiba asigi chungoi oina karigi George Soros pu seasonary bano haina su House da thamkhibane Congress pu Lanna Uhannaba Hotnaba Laibak thibane pawasi pandam pawse dagi Loukhre Mafam marang khangdaba World Kukizo Intellectual Council gi memorandum amada yumpham oiraga BJP Manipur Pradesh ki General Secretary na Congress pu Lanna Uhannaba Hotnaba wafam kaya phongdorokpa Laibak Thibani haina Manipur Pradesh Congress Committee MPCC gi Legal Department ki Chairman S Shyamcharan na phongdorokle ngarang nungthil BT rota laiba Congress baban da pangthokpa paumi singa unaba amada mahakna hai BJP Manipur Pradesh ki General Secretary na Kuki Loop amagi memorandum da yumpham oiraga ngangkhiba dugi memorandum adu laingak asiga naknaba MLA amagi worker na palel da chejai waina chainambagi miyamna phakhiba leikhrabane Parliament bill ama puthokpa haibasi laingaki mathaura opposition gi mathaura haibadu BJP na hana khangadabane memorandum adu kumjali singani kulhumdoi gi August 13 amasung September 2 da India laingak amasung KNO amadi
UPF की मरक्ता वारी सानखिबा अदुदा सेपरेट एडमिनिस्ट्रेशन की वाफम खनखिबगी वारोल पनबा लैख्रबनी हाइना महांगना फोंदोखे युमफम याउदबा वारोल कया फोंदोक्तुना इरांग असिदा कांग्रेस पु लाना उहन्नबा होनबगी महुत्ता इरांग असिबु अथुबदा लोइसिंदुना स्टेट असिदा इंगतपा पुरंगनबा बीजेपी अमसुंग मखोइगी लैंगाक असिना होनगदबनी हाइना महांगना मखा ताखे NRC apply Toudabasingda Aadhaar card Pidanaba Assam government Warep Loukhre Pawasi Pandam Pausi dagi Loukhre Hauzik irang Laibak Yumthangnaba Laibak Bangladesh dagi mitop sing sangsilakpa thingnaba National Register of Citizen NRC apply Toudaba miyoi amatada Aadhaar card Pidanaba Assam government ki cabinet Miphamda Warep Loukhre Ngarang pangthokpa press conference amada Assam ki Chief Minister Himanta Biswa Sarma na phongdokhibada Irang Laibak Bangladesh dagi mitop sing sangsilakpagi akiba laibana Ngarang famkiba state cabinet Miphamna Aadhaar card apply tawrakpada miyoi adu NRC apply tawdaba imungi miyoi oiragadi Pidanaba Warep Loukhre mahakna hai haukiba tha ani asida Assam Police Tripura Police amadi BSF na ain kaina sangsilakpa mitop kaya fagatpa ngamkhre Bangladesh dagi mitop sing sangsilakpa yabagi akiba laibana Aadhaar card pibada section naba Assam government na firep asi laurakbane Hauzik state asigi waina Aadhaar apply tawrakpasing verification ki thabak-sing yengsinnaba Laingaki Nodal Agency General Administration Department na oiganeng District khudingmakta Additional District Commissioner amana masigi thabak yengsingani hainasu Chief Minister Himanta Biswa Sarma na phongdokhe Aadhaar card ki apply tawrakpada applicant adu ahanba oina local circle officer CO singna makhoigi mama mapa sing natraga imung sing NRC da yauna apply tawkhibra haiba yengsinganeng Karigumba NRC gi apply tawramdaba taravadi Aadhaar card apply tawrakpa adu khudakta reject tawganeng Adubu hairiba thaurang asi state asida thabak tawba central government employees singdi council loi hainasu Chief Minister na makhata na phongdokhe Assam da NRC gi apply tawrakhiba masing crore ahumga lakh kunthra lising kuntaret ka chatruk hompuga mathoi gi manungda miyoi lakh taraga mapan lising taruk ka chatruk yangkhai taret lauthoklaga miyoi crore ahum lakh taraga mathoi lising kun mathoi subna mari gi ming yauba final NRC kumja lising ani taraga mapan gi August kunthraga mathoi da phongkhibane